ꯂꯥꯛꯂꯤꯕ ꯇꯥꯡ 20-23 ꯐꯥꯎꯕ ꯐꯤꯂꯤꯄꯤꯟꯁꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯁꯇꯔ ꯍꯦꯔꯤꯇꯦꯖ ꯏꯟꯇꯔꯅꯦꯁꯅꯦꯜ 2026ꯇ ꯅꯥꯎꯔꯦꯝꯊꯣꯡ ꯈꯨꯃꯟꯊꯦꯝ ꯂꯩꯀꯥꯏꯗꯒꯤ ꯗꯦꯕꯤꯗ ꯃꯩꯁꯅꯥꯝꯅ ꯏꯟꯗꯤꯌꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯁꯔꯨꯛ ꯌꯥꯔꯛꯀꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎ ꯃꯤꯐꯝ ꯑꯃꯗ ꯃꯤꯁꯇꯔ ꯍꯦꯔꯤꯇꯦꯖ ꯏꯟꯇꯔꯅꯦꯁꯅꯦꯜ 2026ꯀꯤ ꯀꯟꯇꯦꯁꯇꯦꯟꯠ ꯃꯩꯁꯅꯥꯝ ꯗꯦꯕꯤꯗꯅ ꯍꯥꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯚꯦꯟꯠ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯗꯨꯅ ꯁꯔꯨꯛ ꯌꯥꯕ ꯐꯪꯒꯗꯧꯔꯤꯕ ꯑꯁꯤ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯅꯤ꯫ ꯏꯚꯦꯟꯠ ꯑꯁꯤꯗ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯀꯟꯇꯦꯁꯇꯦꯟꯠꯁꯤꯡꯒ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯖꯣꯅꯔꯗ ꯆꯥꯡꯗꯝꯅꯒꯅꯤ꯫ ꯃꯍꯥꯛ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯨꯋꯥꯔꯤ 13ꯇ ꯄꯥꯡꯊꯣꯛꯈꯤꯕ ꯔꯨꯕꯥꯔꯨ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯀꯟꯇꯦꯁꯇ ꯐꯥꯔꯁꯠ ꯔꯅꯔꯁ ꯑꯞ ꯇꯥꯈꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯔꯨꯕꯥꯔꯨ ꯒ꯭ꯔꯨꯞꯀꯤ ꯏꯟꯗꯤꯌꯥꯒꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯄꯪꯀꯖ ꯈꯕꯔꯗꯥꯅ ꯃꯤꯁꯇꯔ ꯍꯦꯔꯤꯇꯦꯖ ꯏꯟꯇꯔꯅꯦꯁꯅꯦꯜ 2026 ꯀꯝꯄꯤꯇꯤꯁꯟꯗ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯀꯟꯇꯦꯁꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯔꯤꯆ ꯍꯦꯔꯤꯇꯦꯖ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯐꯪꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤꯗ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯕꯁꯦ ꯑꯩ ꯌꯥꯝꯅ ꯕꯤꯒꯦꯁ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯅꯦ ꯈꯟꯖꯩ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯍꯟꯗꯛ ꯆꯍꯤꯒꯤ 2020ꯒꯤ 6ꯇ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 13ꯇ ꯄꯥꯡꯊꯣꯛꯆꯈꯤꯕ ꯔꯨꯕꯥꯔꯨ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯑꯩ ꯐꯥꯔꯁꯠ ꯔꯅꯔ ꯍꯥꯟꯅ ꯇꯥꯖꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯕꯨ ꯂꯥꯏꯕꯛ ꯐꯗꯨꯅ ꯔꯨꯕꯥꯔꯨ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯒꯤ ꯑꯣꯅꯔ ꯁꯔ ꯄꯪꯀꯖꯅ ꯑꯩꯕꯨ ꯃꯤꯁꯇꯔ ꯍꯦꯔꯤꯇꯦꯖ ꯏꯟꯇꯔꯅꯦꯁꯅꯦꯜꯗ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯅꯕ ꯑꯩꯅ ꯈꯜꯂꯛꯈꯤ꯫ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯍꯔꯥꯎꯖꯈꯤ ꯑꯗꯨꯒꯤ ꯃꯤꯀꯨꯞꯇ ꯗꯥ ꯑꯔꯕꯤꯟꯗꯁꯨ ꯑꯩꯅ ꯄꯥꯎ ꯇꯝꯃꯤ꯫ ꯗꯥ ꯑꯔꯕꯤꯟꯗꯁꯨ ꯍꯔꯥꯎꯈꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯁꯛꯇꯝ ꯇꯥꯛꯄꯁꯦ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯑꯩꯅ ꯁꯛ ꯇꯥꯛꯅꯤꯡꯕ ꯑꯃꯗꯤ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯐꯤꯂꯤꯄꯤꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯐ꯭ꯂꯤꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯍꯦꯔꯤꯇꯦꯖ ꯔꯤꯆ ꯍꯦꯔꯤꯇꯦꯖ ꯃꯌꯥꯝ ꯑꯁꯤ ꯁꯤꯌꯔ ꯇꯧꯅꯤꯡꯉꯤ꯫ ꯑꯗꯨꯒ ꯑꯩꯅ ꯑꯔꯣꯏꯕꯗ ꯍꯥꯏꯅꯤꯡꯕꯗꯤ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯇꯒꯤ ꯑꯩ ꯏꯁꯥꯃꯛ ꯁꯤꯗ ꯌꯧꯖꯕ ꯉꯝꯖꯕꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝ ꯁꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯅꯤꯄꯨꯔ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯗꯨꯅ ꯍꯦꯟꯅ ꯆꯠꯆꯅꯕ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫